Channel asina ngasi su mayambu ikongno khwairamjari mahoksabu ngasi su aigi nungsijaraba subscriber singna thabirakpa Manipuri horror story anauba amamu mayamgidamakta puduna laksari wari asibu lantukjarakpa matamda soikilankhiba yaurabasu mayamda ngakpinaba haizari phare adudi mayam wari se haunaba tawjarake wari se 2019 da imanaba amaga aigada thengnakhiba thodok amagi wari ni अखोई से मतम मधुदा क्लास 12 के एग्जाम थानबगी लाइरिक त माइ कन्न ओनसलकप मतमने आइगे मिंगसे माइकेल कौजै मतम मधुदा आइसी क्लास 12 एग्जाम थारमदाइगी ट्यूशन कोचिंग यामना कन्न चलिबा मतमने लमसिनगा खरा लापना लैबगा कोचिंग गो मन सिंगबसे क्लास यावरुरगा हलकपदा युम यौरकपदा हेक्ते थेंगदोखि आइसी अदुगा अखोई असाइगे खुंगंगी ओइनसु निशा चाबा मिसि यामना लै Numidang ay na mam na tingna halagpase ingonda yamna khudong sadaba ama wairami baba na traga ima na din nungtigi kunjingi parking da ise lapang ngaibidu na lairami adubo moisu baba ima su thaba ingkhang yamna kanba oibanina aigidamak madugidamakta matam kaithokpado ahallani si yamna waba haibado oiki yamba amadi lai aigi adubo dadadi nupi thikhre mama sana ngamjanaba tungana sarga hongdokre Matamadu isa nupi amaga iga babaga imaga khoi mari punna leibani numito ima su masangam di haitana labuktagi karaga dum phamungda potharaga leirabajani babasu numito thabak halakpada khara thengtokhirami aduna numito moina aise hek ngaijarambado pharakame ita tarami numito babana su khalina ise imana ngaijaramani khalami imana su babaga iga punna halakminarani ningduna masaga ngamdabaga dum phamungda hipaga potharaga leithobajani adu aigi oina su moi ngairamdraga su kaisumbudi kaite aduda ima babana sum pakhasadana tawjarini matamaduda aigi cycle am leirami aduda ne aina coaching mafam tuition mafam do madupau yauna thauraga sallisi aduga amana ise lairik yamna pharubagi wada sunate mayamna de ise lairik yamna phaba mi manbiramni ise lairik se kaisu yamna phaba mi nasade Tawdabu ay laik tadi thawayam na yauzay. First second magtarak pang mamdragasu, adumay se pass tong nabadi adum yam na kanahon na sarami. Matawasum tawda na numito ay se coaching do yawruraga halay. Ay na kway kundin yawrak padasu. Gari parking aduda imaga babaga se ay bulakwa hek ngay birambado. Numito di moy animak amata uramdi. Madudaygi wakanda so sum nakali. Babay masing asidi thorak traba mali. Hoida phare mosu thabak loina sinjarini itomda hui khongaga thogdakrage saktung ngantana lami ngasidi sumna ise numidang waram numit changkhibagi mamli tawrakpa matam maduda khunjindagi yum tamna cycle che thauraga lai akhoigi di makhala kaidani khul aroibadani aduna manungsu khara sangi aina sum cycle se thauraga khunya yoksalakpa saida lampaka chawba masulai madu landuna satturini aduga mafam adaida church ariba mi kana daba church amasulai hojiki mafam asaidani ni sasaba mi yamna leirisi ichamchamba yu chakta thakpa mi nate adaida leiramdoisi number 4 chaba guli chaba ngaktani aina adai mapa yoksilakpada moide aisi mafam du lalaga nungtigi lai haibase khangnabajani khoidagi khara mathak oigadaba su yaure makha su yaure moise aige cycle mamang asida prap chenthuraga aise khamu toksalai Aisu wakanda kaino taurisina khalami kibai wade aisu karisu kibide maramde ai isa se mi khara wang chawi aduga ise kusu su murap sali moina igi lamben thalak paduda isu cycle adu phajana khamaga moida phajana dum hangi kaida bo yaubirage haidana maduda moi me amaraktage amana inaw lupa yankhai samada piramu neyambo hinga saidagi karimata sadri sakso ayuktagi sadri toksalai Maduday aigi wakhanda dum khanba hawkhre moiga iga sainarani haibasi aduga mana sel do aingonda su yawbo oiragadi phai kadaidai ai phokchak lamna lakpadu sen yawdabadagi karimata sadabo makhai yum yongnaba cycle adu thauri bani haide su sen yawde hayeng amuk lakpada pige haidana maduda moise aingonda marai tawba hawrai tasengbari moina target tawrise aigi cycle adu oiribajani aigi cycle se moi meamna munnaba tawrai Maduday so sat kumtharaga moi singado lak tana pairaga langba haurami inai tanabadi phuna ningde moise maramde laina pa ba ngaktani
ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯃꯣꯏꯒ ꯃꯨꯛꯅꯔꯒ ꯁꯥꯁꯟ ꯑꯩꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯒ ꯀꯟꯅ ꯑꯣꯠꯇꯨꯅ ꯂꯥꯛꯏ ꯃꯇꯦꯛ ꯑꯃꯗꯤ ꯃꯣꯏꯁꯨ ꯇꯥꯟꯅꯔꯛꯏ ꯑꯗꯨꯕꯨ ꯑꯩꯅ ꯑꯗꯨꯝ ꯉꯝꯂꯦ ꯑꯩꯒꯤ ꯁꯥꯏꯀꯜꯅꯤꯅ ꯉꯝꯅꯕ ꯌꯨꯝ ꯇꯝꯅ ꯑꯣꯠꯇꯨꯅ ꯂꯥꯛꯏ ꯌꯨꯝ ꯌꯧꯕꯒ ꯕꯕꯥꯗꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯩ ꯉꯥꯏꯕ ꯊꯣꯛꯎꯒꯦ ꯇꯧꯖꯔꯝꯃꯤ ꯑꯩꯁꯨ ꯄꯥꯈꯠꯅ ꯁꯥꯏꯀꯜ ꯑꯗꯨ ꯈꯥꯝꯃꯒ ꯁꯣꯔꯁꯤ ꯊꯕꯦ ꯍꯣꯟꯗꯨꯅ ꯐꯝꯗꯩ ꯕꯕꯥ ꯏꯃꯥꯁꯨ ꯄꯥꯈꯠꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯍꯪꯉꯛꯏ ꯑꯩꯁꯨ ꯃꯣꯏꯗ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯃꯤ ꯃꯗꯨꯗ ꯕꯕꯥ ꯏꯃꯥꯅ ꯑꯩꯁꯦ ꯀꯔꯥꯏꯗ ꯁꯣꯛꯀꯦ ꯍꯥꯏꯗꯅ ꯃꯕꯥꯅꯤꯅ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯄꯥꯏꯗꯨꯅ ꯌꯦꯡꯕꯤꯔꯛꯑꯝꯃꯤ ꯑꯩꯅꯁꯨ ꯑꯗꯨꯝ ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯗꯅ ꯈꯨꯝꯃꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯕꯕꯥꯅ ꯏꯃꯥꯗ ꯋꯥ ꯑꯃ ꯍꯧꯗꯣꯛꯑꯝꯃꯤ ꯅꯨꯄꯤ ꯑꯁꯨꯛ ꯁꯥꯡꯕ ꯂꯝꯁꯥꯡ ꯑꯁꯤ ꯑꯉꯥꯡꯁꯤꯅ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗꯨ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯁꯝꯗꯨꯅ ꯂꯥꯛꯄ ꯉꯝꯕ ꯍꯧꯅꯗꯦ ꯑꯩꯈꯣꯏꯅꯤꯁꯨ ꯃꯉꯥꯏ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯃ ꯍꯥꯏꯗꯅꯉꯁꯤ ꯇꯧꯔꯤꯁꯤꯅꯤ ꯑꯉꯥꯡꯁꯦ ꯚꯔꯥꯗ ꯊꯝꯈ꯭ꯔꯁꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯒꯤ ꯚꯔꯥ ꯁꯥꯟꯕ ꯃꯐꯝ ꯑꯃ ꯂꯩ ꯑꯗꯣ ꯏꯃꯥꯟꯅꯕ ꯑꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯌꯥꯝꯕꯗ ꯑꯃꯨꯛ ꯇꯧꯍꯧꯔꯦ ꯍꯥꯏ ꯏꯝꯐꯥꯜꯗꯅꯤ ꯑꯗꯨꯗ ꯏꯆꯥꯁꯦ ꯊꯝꯈ꯭ꯔꯁꯤ ꯑꯥꯗ ꯃꯥꯅ ꯇꯝꯖꯅꯤꯡꯉꯤꯕ ꯃꯍꯩꯗꯣ ꯄꯦꯟꯅ ꯇꯝꯖꯔꯨꯔꯅꯤ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯑꯥꯗ ꯂꯩꯔꯦ ꯍꯥꯏꯗꯅ ꯉꯥꯎꯁꯤꯟꯅꯕꯗꯤ ꯇꯧꯒꯅꯨ ꯅꯌꯥꯝꯕꯁꯨ ꯏꯄꯥꯅ ꯑꯐꯥꯎꯕ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯣꯏꯍꯟꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯁꯦꯂꯦꯛꯁꯟ ꯇꯧꯔꯛꯑꯕ ꯃꯇꯨꯡ ꯑꯥꯗ ꯆꯪꯉꯝꯗꯥꯏ ꯅꯨꯄꯤꯁꯤꯅ ꯍꯦꯛ ꯀꯧꯊꯣꯔꯛꯇꯅ ꯆꯦꯟꯁꯤꯜꯂꯛꯇꯅ ꯂꯣꯏꯅ ꯃꯥꯡ ꯇꯥꯛꯏꯗꯨꯅꯤ ꯁꯥꯏꯗ ꯄꯣꯛꯑꯝꯃꯦ ꯍꯥꯏꯗꯅ ꯁꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯕ ꯂꯩꯇꯦ ꯅꯁꯥꯅ ꯄꯥꯝꯖꯕ ꯂꯥꯏꯟꯗꯣ ꯃꯗꯨ ꯐꯥꯎꯗꯤ ꯅꯈꯣꯏ ꯂꯣꯏꯁꯤꯜꯂꯛꯑꯝꯃꯨ ꯏꯃꯥ ꯏꯄꯥꯅ ꯀꯜꯂꯤꯉꯩ ꯅꯣꯏꯗ ꯑꯩꯈꯣꯏꯅ ꯗꯣꯛꯇꯔ ꯑꯣꯏꯌꯨ ꯑꯃ ꯑꯣꯏꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯇꯝꯃꯤꯕ ꯅꯍꯩ ꯑꯗꯨꯗꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯖꯍꯧ ꯍꯥꯏꯖꯕꯅꯤ ꯑꯗꯨꯅ ꯑꯥꯗ ꯂꯩꯈ꯭ꯔꯣ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯕꯕꯥꯅ ꯗꯗꯥꯁꯦ ꯇꯣꯉꯥꯟꯅ ꯄꯤꯖꯊꯣꯛꯈꯤꯕꯅꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛꯇꯁꯨ ꯄꯟꯖꯈ꯭ꯔꯤꯕꯗꯨꯅꯤ ꯗꯗꯥꯁꯦ ꯃꯄꯥꯟꯂꯝꯗ ꯁꯦꯂꯦꯛꯁꯟ ꯐꯪꯕꯒꯤ ꯆꯪꯉꯝꯗꯥꯏ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯅꯝꯗꯅ ꯆꯦꯟꯁꯤꯜꯂꯛꯇꯅ ꯕꯕꯥꯁꯦ ꯃꯩ ꯍꯧꯅ ꯁꯥꯎꯔꯤꯅꯤ ꯑꯩꯅꯁꯨ ꯕꯕꯥꯗ ꯑꯁꯨꯝꯅ ꯍꯥꯏ ꯕꯕꯥ ꯑꯩꯗꯤ ꯂꯩꯕꯨ ꯂꯩꯅꯤꯡꯗꯦꯗ ꯑꯥꯗ ꯀꯩꯗꯧꯗꯣꯏꯅꯣ ꯁꯦꯟ ꯇꯤꯡꯅ ꯑꯃꯨꯛ ꯂꯩꯔꯨꯔꯒ ꯑꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯆꯒꯦ ꯏꯇꯣꯝꯗꯒ ꯑꯥꯗ ꯑꯩ ꯂꯩꯕ ꯉꯝꯃꯣꯏ ꯆꯥꯛ ꯑꯃꯨꯛ ꯊꯣꯡ ꯂꯥꯏꯔꯤꯛꯄꯨ ꯑꯃꯨꯛ ꯍꯣꯠꯅ ꯑꯩ ꯇꯜꯂꯤ ꯍꯥꯏꯔꯛꯑꯝꯃꯤ ꯕꯕꯥꯅ ꯑꯃꯨꯛ ꯇꯟꯕ ꯇꯧꯔꯨꯅꯨ ꯏꯕꯨꯡꯉꯣ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯨꯡꯁꯨ ꯊꯣꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯤꯁꯥ ꯆꯥꯕ ꯃꯤ ꯉꯥꯛꯇꯅꯤ ꯅꯪꯕꯨ ꯃꯣꯏꯅ ꯁꯣꯏꯗꯅ ꯁꯤꯡꯗꯨꯅ ꯂꯩꯔꯝꯈꯤꯅꯤ ꯅꯣꯡ ꯅꯤꯅꯤꯗꯤ ꯏꯄꯥ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯤꯔꯛꯑꯒꯦ ꯃꯔꯛ ꯑꯁꯤꯗ ꯅꯪꯅ ꯑꯥꯗ ꯂꯩꯔꯨꯅꯕ ꯃꯐꯝ ꯑꯗꯨꯁꯨ ꯏꯄꯥ ꯍꯪꯅꯔꯛꯑꯒꯦ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗꯤ ꯍꯧꯈ꯭ꯔꯦ ꯑꯩꯁꯨ ꯑꯩꯒ ꯑꯥꯗ ꯂꯩꯃꯤꯟꯅꯕ ꯌꯥꯕ ꯏꯃꯥꯟꯅꯕ ꯑꯃ ꯊꯤꯔꯛꯑꯝꯃꯤ ꯏꯇꯣꯝꯗ ꯂꯩꯕꯗꯨ ꯇꯟꯕꯗꯒꯤ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯔꯣꯍꯤꯠ ꯍꯥꯏꯗꯅ ꯊꯪꯅꯕ ꯈꯨꯟꯗ ꯂꯩꯕ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯂꯩ ꯃꯥꯒ ꯑꯩꯒꯁꯤ ꯁ꯭ꯀꯨꯜꯁꯨ ꯑꯗꯨꯝ ꯄꯨꯜꯂꯤ ꯑꯩꯅ ꯃꯥꯁꯦ ꯊꯦꯝꯃꯝꯃꯤ ꯑꯥꯗ ꯂꯩꯔꯨꯅꯕ ꯃꯥꯁꯨ ꯑꯥꯗ ꯂꯩꯕꯗꯨ ꯇꯟꯕꯖꯥꯠꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯇꯛꯃꯟꯗꯅ ꯀꯣꯟꯅꯗꯤ ꯃꯥꯁꯨ ꯌꯥꯔꯛꯏ ꯑꯗꯨꯅ ꯏꯕꯥꯅꯤ ꯄꯨꯟꯅ ꯚꯔꯥꯗ ꯂꯩꯕ ꯇꯥꯔꯛꯑꯝꯃꯤ ꯕꯕꯥꯗꯁꯨ ꯑꯩꯅ ꯋꯥꯔꯤꯗꯨ ꯍꯧꯗꯣꯔꯛꯄꯗ ꯕꯕꯥꯅꯁꯨ ꯍꯩꯃꯥ ꯑꯗꯨꯗꯤ ꯐꯔꯦꯅꯦ ꯅꯕꯥꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯨꯔꯣ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯃꯐꯝꯗꯣ ꯕꯕꯥꯅ ꯉꯥꯡꯅꯕꯤꯔꯛꯑꯝꯃꯤ ꯕꯕꯥꯅꯁꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕꯗꯨ ꯂꯩꯖꯔꯝꯃꯒꯗꯤ ꯐꯒꯗꯕꯅꯤ ꯃꯌꯥꯝꯕꯗꯨꯗꯤ ꯅꯨꯄꯤꯁꯨ ꯊꯤꯗ꯭ꯔꯕꯅꯤ ꯌꯨꯗ ꯊꯛꯑꯒ ꯂꯩꯕ ꯃꯤꯅꯤ ꯂꯩꯕꯕꯨ ꯅꯨꯡꯉꯥꯏꯗꯣꯔꯤꯕ ꯈꯪꯗꯦ ꯍꯥꯏꯔꯛꯏ ꯑꯩꯅꯁꯨ ꯕꯕꯥꯗ ꯕꯕꯥ ꯌꯥꯔꯦ ꯀꯔꯤꯁꯨ ꯀꯨꯏꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯔꯒꯦ ꯈꯨꯝꯃꯤ ꯁꯨꯝꯅ ꯕꯕꯥꯅ ꯏꯃꯥꯟꯅꯕ ꯔꯣꯍꯤꯠꯀ ꯑꯩꯒꯁꯦ ꯃꯐꯝ ꯑꯗꯨꯐꯥꯎ ꯊꯤꯟꯕꯤꯔꯛꯑꯝꯃꯤ ꯚꯔꯥꯅꯤ ꯇꯧꯔꯤꯗꯨꯅ ꯃꯔꯣꯜ ꯑꯃ ꯃꯣꯠꯄꯅꯦ ꯑꯩꯗꯤ ꯍꯩꯕꯨ ꯍꯩꯅꯔꯝꯗꯦ ꯏꯃꯨꯡ ꯑꯃꯒ ꯑꯩꯈꯣꯏꯒ ꯂꯩꯒꯗꯕ ꯑꯣꯏꯔꯛꯑꯝꯃꯤ ꯃꯌꯥꯏ ꯊꯪꯕ ꯀꯥ ꯑꯗꯨꯗꯤ ꯊꯣꯡꯁꯨ ꯁꯣ ꯂꯣꯜꯂꯒ ꯂꯩ ꯑꯩꯈꯣꯏꯁꯤꯅ ꯃꯇꯥꯏꯗ ꯂꯩꯒꯗꯕ ꯑꯣꯏꯔꯛꯑꯝꯃꯤ ꯕꯕꯥꯅꯁꯨ ꯃꯃꯥꯟꯅꯕꯒꯤ ꯃꯌꯥꯝꯕ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯐꯖꯅ ꯁꯤꯟꯅꯕꯤꯔꯛꯑꯝꯃꯤ ꯚꯔꯥ ꯃꯄꯨꯅꯤ ꯇꯧꯔꯤꯗꯨꯁꯨ ꯃꯪꯉꯒꯇ ꯂꯩ ꯃꯥꯒꯤ ꯃꯑꯣꯡꯗ ꯁꯨꯝ ꯈꯟꯖꯜꯂꯨꯕꯗ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤ ꯕꯕꯥꯁꯨ ꯆꯠꯈ꯭ꯔꯦ ꯏꯃꯥꯟꯅꯕ ꯔꯣꯍꯤꯠꯀ ꯑꯩꯒꯁꯦ ꯍꯦꯛ ꯂꯥꯛꯄꯒ ꯀꯥꯗꯨ ꯈꯔ ꯁꯦꯡꯇꯣꯛꯑꯒ ꯐꯃꯨꯡꯗꯣ ꯊꯥꯔꯒ ꯋꯥꯗꯅ ꯍꯤꯞꯄꯛꯑꯝꯃꯤ ꯏꯃꯥꯟꯅꯕ ꯔꯣꯍꯤꯠꯅꯁꯨ ꯏꯕꯣ ꯅꯪꯁꯦ ꯉꯝꯗꯤ ꯉꯝꯃꯤꯍꯦ ꯅꯝꯗꯅ ꯑꯩꯁꯦ ꯄꯨꯔꯛꯑꯦꯅꯦ ꯍꯥꯏꯔꯛꯏ ꯑꯩꯅꯁꯨ ꯚꯥꯏ ꯏꯇꯣꯝꯗ ꯂꯩꯕꯗꯣ ꯇꯟꯕꯒꯤꯅꯤ ꯈꯨꯝꯃꯤ ꯁꯨꯝꯅ ꯏꯕꯥꯅꯤꯁꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯆꯥꯛꯇꯣ ꯏꯟꯗꯛꯁꯟꯗ ꯊꯣꯡꯅꯕ ꯇꯧꯏ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯆꯥꯛꯇꯣ ꯊꯣꯡꯉꯤꯉꯩ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯀꯥꯗꯨꯒꯤ ꯁꯤꯂꯤꯡ ꯐꯦꯟ ꯑꯗꯨ ꯃꯈꯣꯜ ꯑꯃ ꯊꯣꯛꯄ ꯍꯧꯔꯛꯏ ꯀꯤꯀꯥ ꯍꯥꯏꯗꯅ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯔꯣꯍꯤꯠꯅ ꯀꯩꯅꯣ ꯊꯪꯅꯕ ꯀꯥꯁꯤ ꯃꯤ ꯂꯩꯖꯥꯔꯣ ꯃꯩ ꯊꯥꯟꯕꯗꯤ ꯎꯗꯦ ꯉꯁꯥꯏꯁꯨ ꯊꯣꯡ ꯁꯣ ꯂꯣꯟꯕꯗꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯜꯂꯤꯕ ꯁꯤꯂꯤꯡ ꯐꯦꯟ ꯑꯁꯤꯅ ꯊꯥꯕ ꯌꯥꯗꯦ ꯑꯗꯨꯒ ꯊꯪꯅꯔꯤꯕ ꯑꯁꯤꯅ ꯀꯃꯥꯏꯅ ꯌꯥꯔꯤꯖꯥꯠꯅꯣ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯃꯗꯨꯗ ꯈꯪꯗꯦ ꯈꯨꯝꯃꯤ ꯑꯗꯨꯝ ꯊꯪꯅꯕ ꯀꯥꯒꯤ ꯁꯤꯂꯤꯡ ꯐꯦꯟ ꯑꯗꯨ ꯀꯤ ꯃꯈꯣꯟ ꯊꯣꯛꯅ ꯅꯣꯝꯕ ꯃꯈꯣꯜ ꯑꯃ ꯑꯗꯨꯝ ꯇꯥꯏ ꯅꯨꯃꯤꯠꯇꯣ ꯏꯕꯥꯅꯤꯁꯦ ꯀꯧꯇꯉꯥ ꯊꯣꯡꯉꯒ ꯆꯥꯛꯇꯣ ꯑꯗꯨꯝ ꯆꯥꯊꯣꯛꯃꯤꯟꯅꯔꯛꯑꯝꯃꯤ ꯑꯩꯗꯤ ꯊꯣꯡꯕꯁꯨ ꯀꯌꯥ ꯍꯩꯇꯕꯒ ꯏꯟꯁꯥꯡꯗꯣ ꯊꯨꯝ ꯌꯥꯛꯄꯗ ꯑꯗꯨꯕꯨ ꯑꯗꯨꯝ ꯆꯥꯁꯟꯈ꯭ꯔꯦ ꯏꯕꯥꯅꯤ ꯔꯣꯍꯤꯠꯇꯤ ꯋꯥꯔꯦ ꯍꯥꯏꯗꯅ ꯐꯃꯨꯡꯗ ꯀꯥꯈꯠꯈ꯭ꯔꯒ ꯇꯨꯝꯈ꯭ꯔꯦ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛꯁꯨ ꯄꯥꯔꯛꯑꯝꯃꯤ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩ ꯃꯩꯗꯣ ꯐꯠ ꯂꯥꯎꯅ ꯃꯨꯠꯈꯤ
ꯑꯩꯁꯨ ꯐꯔꯦꯗ ꯇꯨꯝꯃꯒꯦ ꯍꯥꯏꯗꯅ ꯇꯨꯝꯒꯦ ꯇꯧꯔꯛꯄꯗ ꯊꯪꯅꯕ ꯀꯥꯒꯤ ꯁꯤꯂꯤꯡ ꯐꯦꯟ ꯑꯗꯨ ꯑꯗꯨꯝ ꯃꯩ ꯃꯨꯠꯈ꯭ꯔꯒꯁꯨ ꯀꯤ ꯑꯗꯨꯝ ꯍꯥꯏꯅꯣꯡꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯑꯩꯁꯨ ꯋꯥꯈꯟꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯅ ꯑꯁꯤꯅ ꯑꯃꯨꯛ ꯇꯝꯅꯔꯤ ꯖꯥꯔꯅꯤ ꯑꯁꯤꯕꯨ, ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ? ꯔꯣꯍꯤꯠ ꯏꯇꯥꯎ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ ꯍꯥꯏꯗꯅ ꯑꯩꯁꯦ ꯔꯣꯍꯤꯠꯁꯦ ꯇꯨꯝꯕ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯃꯥꯁꯨ ꯚꯥꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯃꯈꯣꯟꯗꯣ ꯇꯥꯍꯜꯂꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯔꯣꯍꯤꯠꯁꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯏ꯫ ꯐꯅ ꯀꯨꯏꯔꯐꯥꯎ ꯏꯕꯥꯅꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯡ ꯊꯦꯡꯖꯜꯂꯛꯄꯗꯒꯤ ꯇꯨꯝꯃꯁꯤ ꯍꯥꯏꯗꯅ ꯏꯕꯥꯅꯤꯁꯦ ꯑꯗꯨꯝ ꯇꯨꯝꯃꯤ꯫ ꯃꯩꯁꯨ ꯃꯝꯅ ꯇꯨꯝꯂꯕꯅꯤꯅ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯁꯦ ꯃꯤꯀꯞ ꯑꯃꯨꯛ ꯊꯣꯔꯛꯑꯝꯃꯤ꯫ ꯋꯥꯔꯁꯨ ꯇꯨꯝꯕ ꯌꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯩꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯁꯨ ꯃꯩꯗꯨ ꯂꯥꯛꯑꯝꯗ꯭ꯔꯤ꯫ ꯇꯧꯕꯇꯕꯨ ꯉꯁꯥꯏ ꯊꯪꯅꯕ ꯀꯥꯗ ꯁꯤꯂꯤꯡ ꯐꯦꯟ ꯊꯥꯕ ꯃꯈꯣꯜ ꯑꯗꯨꯗꯤ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯑꯃꯨꯛ ꯑꯩꯁꯦ ꯇꯨꯝꯊꯔꯒꯦꯅ ꯇꯧꯔꯛꯄꯗ ꯍꯟꯗꯛꯅ ꯑꯩꯈꯣꯏꯒꯤ ꯀꯥꯒꯤ ꯁꯤꯂꯤꯡ ꯐꯦꯟ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯅꯣꯝꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯏꯃꯥꯟꯅꯕ ꯔꯣꯍꯤꯠꯁꯨ ꯃꯃꯪꯗ ꯍꯦꯛ ꯆꯤꯡꯗꯨꯅ ꯃꯉꯥꯛꯅꯔꯛꯈꯤ꯫ ꯌꯨꯝꯗꯗꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛꯐꯥꯎ ꯇꯧꯔꯛꯇꯕꯅꯤꯅ ꯑꯩꯁꯨ ꯀꯤꯗꯅ ꯏꯃꯥꯟꯅꯕꯗꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯃꯥꯁꯨ ꯌꯥꯝꯅ ꯐꯤꯡꯅ ꯇꯨꯝꯕꯗꯨ ꯍꯧꯒꯠꯂꯛꯏ꯫ ꯑꯩꯅꯁꯨ ꯇꯞꯅ ꯀꯩꯗꯧꯔꯒꯦ ꯍꯪꯉꯨꯕꯗ ꯏꯃꯥꯟꯅꯕ ꯔꯣꯍꯤꯠꯅ ꯚꯥꯏ ꯊꯪꯅꯕ ꯀꯥꯗ ꯃꯤ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯦ꯫ ꯑꯩꯅꯁꯨ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯃꯪ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯗꯣ? ꯑꯁ ꯅꯪꯁꯨꯕ ꯀꯤꯅꯒ ꯀꯤꯔꯤꯉꯩꯁꯤꯗ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯔꯣꯍꯤꯠꯁꯤ ꯃꯥꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯥꯒꯤ ꯁꯤꯂꯤꯡ ꯐꯦꯟ ꯃꯊꯛ ꯑꯗꯨꯗ ꯃꯥꯁꯦ ꯑꯃꯨꯛ ꯌꯦꯡꯈꯠꯈꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯁꯤꯅ ꯀꯃꯥꯏꯅ ꯅꯣꯝꯃꯤꯅꯣ? ꯃꯩꯁꯨ ꯂꯥꯛꯇꯦ, ꯃꯩ ꯂꯥꯛꯑꯝꯕ꯭ꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯔꯣꯍꯤꯠ ꯏꯕꯥꯅꯤ ꯍꯌꯦꯡ ꯌꯨꯝꯗ ꯍꯟꯈ꯭ꯔꯁꯤ꯫ ꯃꯁꯤ ꯃꯐꯝꯁꯦ ꯄꯨꯔꯥ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ, ꯁꯥꯊꯤꯅ ꯇꯝꯅꯔꯦ ꯑꯩ ꯈꯪꯉꯤ꯫ ꯑꯩꯈꯣꯏ ꯕꯕꯥꯅ ꯀꯔꯥꯏꯗꯒꯤ ꯀꯃꯥꯏꯅ ꯊꯤꯔꯛꯏꯅꯣ ꯃꯐꯝꯁꯤꯕꯣ? ꯍꯌꯦꯡ ꯏꯕꯥꯅꯤ ꯍꯜꯂꯁꯤ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯔꯣꯍꯤꯠꯁꯨ ꯋꯥ ꯂꯥꯡꯒ ꯉꯥꯡꯗꯦ꯫ ꯃꯥꯁꯨ ꯃꯃꯪꯗ ꯀꯩꯅꯣ ꯎꯔꯨꯔꯒ ꯍꯧꯒꯠꯂꯛꯄꯗꯨꯗ ꯃꯩꯒ ꯑꯃꯨꯛ ꯄꯨꯝꯃꯝ ꯃꯝꯕꯗꯨꯗ ꯃꯁꯥꯗꯣ ꯇꯔꯪ ꯑꯃ ꯆꯠꯂꯕ ꯃꯥꯜꯂꯤ꯫ ꯅꯨꯃꯤꯠꯇꯨ ꯑꯗꯨꯝ ꯈꯔ ꯇꯨꯝꯕꯣꯏ ꯇꯨꯝꯗꯕꯣꯏ ꯇꯧꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯏꯕꯥꯅꯤꯁꯤ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯇꯧꯕꯗ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯃꯇꯥꯡ ꯆꯥꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯀꯩꯗꯧꯔꯒꯦ ꯅꯣꯏꯅ ꯍꯜꯂꯛꯇꯣꯏꯗꯤ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯑꯍꯤꯡꯒꯤ ꯋꯥꯔꯤꯗꯣ ꯕꯕꯥꯗ ꯇꯝꯃꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯏꯕꯨꯡꯉꯣ ꯅꯤꯁꯥ ꯆꯥꯕ ꯃꯤ ꯊꯦꯡꯅꯗꯣꯏ ꯁꯔꯨꯛ ꯃꯇꯝ ꯈꯔ ꯁꯤꯗ ꯂꯩꯔꯣ, ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯉꯣ, ꯃꯩꯕꯨ ꯑꯗꯨꯝ ꯂꯥꯛꯆꯅꯤ ꯀꯩꯅꯣ, ꯑꯣꯏꯔꯝꯃꯣꯏ ꯅꯣꯏꯅ ꯌꯨꯝꯗꯗ ꯂꯩꯔꯛꯄꯗꯒꯤ ꯋꯥꯈꯟꯗ ꯄꯨꯈꯟꯗ ꯈꯟꯖꯟꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯌꯨꯝꯗ ꯍꯜꯂꯛꯈꯤꯅꯣ ꯂꯩꯈꯣ ꯍꯥꯏꯔꯛꯄꯗꯩ ꯑꯩꯈꯣꯏꯁꯨ ꯎꯄꯥꯏꯗꯨ ꯂꯩꯔꯝꯗꯦ꯫ ꯕꯕꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯏꯃꯨꯡ ꯑꯃ ꯚꯔꯥꯗ ꯂꯩꯔꯝꯕꯗꯣ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯍꯪꯉꯨꯕꯗ ꯃꯣꯏꯁꯨ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤ ꯈꯨꯝꯃꯛꯏ꯫ ꯑꯗꯨꯕꯨ ꯃꯣꯏꯗꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯔꯗꯤ ꯇꯧꯔꯦ ꯍꯥꯏꯔꯛꯏ꯫ ꯃꯈꯥ ꯇꯥꯅ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯂꯩꯊꯕ ꯇꯥꯔꯛꯑꯝꯃꯤ꯫ ꯅꯤꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯁꯤꯗꯁꯨ ꯊꯪꯅꯕ ꯀꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯀꯞꯄ ꯃꯈꯣꯟꯁꯦ ꯑꯩꯈꯣꯏꯅ ꯇꯥꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯁꯤꯂꯤꯡ ꯐꯦꯟ ꯑꯗꯨꯁꯨ ꯀꯩꯒꯨꯝꯕ ꯄꯣꯠ ꯑꯂꯨꯝꯕ ꯑꯃ ꯁꯠꯀ ꯍꯦꯛ ꯌꯥꯟꯊꯔꯛꯄꯒꯤ ꯃꯑꯣꯡꯗ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯏ꯫ ꯔꯣꯍꯤꯠꯀ ꯏꯕꯥꯅꯤꯗ ꯀꯤꯕꯅ ꯑꯍꯤꯡꯁꯨ ꯇꯨꯝꯗ꯭ꯔꯕꯅꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯗꯨꯅ ꯀꯥ ꯑꯍꯥꯡꯕ ꯑꯗꯨꯁꯨ ꯍꯥꯡꯇꯣꯛꯍꯟꯁꯤ, ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯒꯦ ꯌꯦꯡꯁꯤ, ꯃꯣꯏꯁꯨ ꯇꯝꯅꯕꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯌꯨꯝꯕꯨ ꯑꯉꯥꯎꯕꯗꯨꯗꯒꯤ ꯁꯣꯗꯨ ꯂꯧꯔꯒ ꯀꯥꯗꯨ ꯊꯣꯡ ꯁꯣ ꯍꯥꯡꯇꯣꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯑꯉꯛꯄꯅꯤ, ꯁꯤꯂꯤꯡ ꯐꯦꯟ ꯃꯊꯛ ꯑꯗꯨꯗ ꯊꯧꯔꯤ ꯃꯇꯠ ꯑꯃ ꯀꯤꯁꯜꯂꯒ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯈꯪꯕ ꯉꯝꯈꯤ꯫ ꯃꯗꯨꯒꯤ ꯁꯤꯂꯤꯡ ꯐꯦꯟ ꯃꯊꯛ ꯑꯗꯨꯗ ꯃꯤ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯃꯗꯨꯗꯒꯤ ꯏꯃꯨꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏꯗꯤ ꯆꯠꯂꯅꯤ, ꯅꯣꯏ ꯂꯩꯍꯧꯈꯤꯗ꯭ꯔꯥ? ꯑꯩꯈꯣꯏꯁꯨ ꯈꯪꯗꯗꯅ ꯂꯩꯔꯛꯄꯅꯤ, ꯃꯁꯤꯗꯤ ꯇꯁꯦꯡꯅ ꯀꯩꯅꯣꯝꯅꯤ ꯍꯥꯏꯗꯅ ꯃꯣꯏꯗꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯔꯣꯍꯤꯠ ꯏꯕꯥꯅꯤꯁꯨ ꯍꯦꯔ ꯕꯕꯥꯅ ꯁꯥꯎꯒꯦꯒ ꯁꯥꯎꯔꯁꯅꯨ, ꯍꯜꯂꯁꯦ ꯍꯥꯏꯗꯅ ꯄꯣꯠ ꯆꯩ ꯌꯣꯝꯃꯒ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯕꯕꯥꯗꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯐꯔꯦ ꯏꯆꯥꯁꯤꯡꯅ ꯂꯩꯅꯤꯡꯗ꯭ꯔꯕꯅꯤ나 ꯃꯐꯝ ꯑꯃꯃꯨꯛ ꯏꯄꯥ ꯊꯤꯔꯒꯦ ꯍꯥꯏꯗꯅ ꯕꯕꯥꯅ ꯃꯐꯝ ꯑꯃꯃꯨꯛ ꯊꯤꯕꯤꯔꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯑꯣꯏꯗꯣꯔꯤꯅꯤ꯫ ꯏꯃꯥꯒ ꯕꯕꯥꯒ ꯑꯩꯒ ꯏꯆꯟꯅꯨꯄꯤꯒ ꯑꯩꯈꯣꯏ ꯃꯔꯤ ꯈꯛꯇ ꯂꯩꯖꯕꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯁꯤꯅ ꯕꯤꯀꯥꯁ ꯀꯧꯖꯩ꯫ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯖꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯏꯕꯣꯛꯁꯨ ꯏꯄꯨꯁꯨ ꯂꯩꯔꯤ꯫ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯌꯥꯝꯃꯤ꯫ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯅꯔꯕ ꯀꯥꯟꯗꯗꯤ ꯃꯥꯒꯤ ꯉꯝꯅꯕ ꯏꯝꯐꯥꯜꯗ ꯂꯣꯏꯅ ꯍꯣꯡꯒꯠꯅꯗꯨꯅ ꯂꯩꯈꯤ꯫ ꯕꯕꯥꯁꯨ ꯃꯥꯒꯤ ꯇꯨꯡꯁꯤꯟꯖꯕ ꯁꯦꯟ ꯈꯔ ꯂꯩ꯫ ꯃꯥꯒ ꯆꯥꯅꯕ ꯊꯕꯛ ꯑꯃ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯂꯩ꯫ ꯀꯀꯥ ꯍꯣꯏꯒꯁꯨ ꯕꯕꯥꯒ ꯆꯥꯅꯒꯗꯕ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯇꯥꯟꯅꯗꯨꯅ ꯇꯧꯔꯛꯑꯝꯃꯤ꯫ ꯌꯨꯝꯗꯒꯤ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯗꯨꯗ ꯋꯥꯏ ꯍꯥꯏꯗꯅ ꯏꯝꯐꯥꯜꯗ ꯍꯣꯡꯒꯠꯅꯕ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯔꯛꯑꯝꯃꯤ꯫ ꯁꯨꯝꯅ ꯑꯩꯈꯣꯏꯁꯨ ꯏꯝꯐꯥꯜꯗ ꯍꯤꯡꯒꯣꯜ ꯃꯆꯥ ꯑꯃ ꯂꯩꯔꯒ ꯌꯨꯝ ꯀꯩ ꯁꯥꯔꯛꯑꯝꯃꯤ꯫ ꯑꯩꯒ ꯏꯆꯟꯒꯗꯤ ꯁ꯭ꯀꯨꯜ ꯇꯝꯕꯒꯤ ꯕꯣꯔꯗꯤꯡꯗ ꯑꯗꯨꯝ ꯂꯩꯔꯦ꯫
Babasu tolob hek phangbaga ibok pe ipugi awat apa leiduna khungangda dum salami aiga sanupiga de boarding da dum leirabanina yumda leibasu kya phangakte asum neina ten karakpa da de ibok pe ipuga se babagi manakta lehelami khogi khungangi yumda sulam su chawi aduna kaka hoi moi tawraga koi khungangi yumda haurak phamni yonthoki basu nungaite aduga ibong na sulamdo yonba yaroi haibadagi yumdo khoi su nong phato bade gumba tawraga su aduda leiba yanaba haidana khara semjalaga thanami yumado khara semjanba loiraba matung ipo ka ipuga su amuk halage haidana yumaduda thinbirami khogi khungang aduda di ipugi sagai su chawbanina ipugi mayambagi masanupi ama ibok ka ipugana yokpirami baba hoigi machin manau nupi yaudi nupi tangba haibado oirami sagai gi oina nupi yawba hairagadi aigi sanupi siga ine amaga makhoi ani khaktani aduna yamna luna tawba haibado oirami imaga babaga so tha khunigi adum satpirami kaka moi so adum lai hai aina class 12 thaba loirakpa matam aduda ibokse anaba madagi laikhide aduga ipu si so ahan yamna oire aduna ipuna khoi nene se luhongnaba taw haibadagi akhoi nene duga khangnaba nupa duga haina singna duna nene se amuk luhongpirami nene luhongkraba matungi koi duna ipu se amuk laikhide asumna ipuga ibok hek laikhidabadagi yumdo kanamata leiramde yumdo mi leitrabanina baba moi so adum satkhitre aisu 12 hek loibaga coaching satuna MBBS tamnaba kanna hona jai isanupi so matamaduda 10 thari masu doctor oiba pami adum hai aduga igi isanupi se kena mongna yolakpagi hongnabi magi wakhansi angang dongna adum lei ipuga ibokana so piklingai dagi hongna adum yamna luna tawbirami asumna isu kanna hona zabadagi exam so pass tawrami baba so harauna khoi kaka moi kauduna mayam puna sakchara masami narami matam khara so hokre aiso doctor tamnaba mapalam da salami aduga khoi ge khungange yomadu sumi kanamta leiraktabadagi napi mayam ma haujanduna yumin khola jo puksong hek songi sagai sawraga so ahalaman loina leitrabanina lapthokna ba haibadu oirami aduga yumaduda so yu thapam jor sanapam ole haiba paw ma so tarami aduna kakana so babada tasau yumdo miga leitabaga yu ngawo mayawgi makon onduna leire haisibo chumduri zaro inkhola dubo yon thokra sira kamaina tawsige haiduna wado tanarami babana inkhola dudi yoningde imana so hingonsi yongado haiduna kanna thingjarami tuni sumaina tawrasi mi ma thamnasi yumin khola do sangnaba aduga yungi koibadu so chekpan khajalaga get pansinaba tawsi haibadagi yumdo muk semselami nongmadi yumaduda zwar sanaba masen marai sum yenarakpadagi khana chainaba tawbudagi phunaraktuna asu open yawnarami aduna khungi mina paw hairakpadagi baba moisu chatlami khune gyawbagadi lekai miyam punduna leirami hai baba lakpadagi miyam duna so yumsimi leitrabanina sana yunation phammi gi langpham ole ngarang khana chainarami ba singadu so khoigi khungi mi matanati sumaina sum tawragati yararu yumsimi leinaba tawbiyu haisarai maduda babana khoisu yumsimi thamnaba honari geso palani adu eragadi khara pharani hairami babana yum asida mi changba ngamlaroi haibaduda nungaitaba mi su khara yawrami akhoi gidi inkon sawbunina mana masing su mayam ma haubanina lakai mina dum hek hek tana sai aduna get pani haibaduda nungaitaba su dum yawnarami sumna matai manawani khak yumdo sangbagi thamami aduga khoigi pukri amalai aduda na nga su thada duna yuami mana masing mayam duga famoi kai wai adum thanami sahi ama mukti matai manaw bi yum adu phajana sangaga lai masigi matungda babagi mamanaba mana nongma phone tawruktuna wa khara hairai itaw noigi yumdo moi matai manaw ani duna tawridu karino babana su kaidoragi kari tawbo yawrgi hangubada yum sangiba matai manaw ani duna yum aduda masak khangdaba mi mayam ma pusalle lakai mi su mata sanghandi sanga thongjenduna yu hoten phamduna leire haidana hairai baba suwa duda kya thajaba oiramde maramdi matai manaw ani du yamna chamba mi ni tum khalami babana su phare taw ai nong malaki thabak se khara chinbaga domda lakpa ngamda tawbani adumaina wari khara tawraga phone do dum thamnarami imada suwa do tambada imana su adumaina thi tawramoida mi do yamna chambadi mali adu nongmadi chalurasi hainarami nongmadi imaga babaga chalubada gate to londuna leirambadagi mapandagi gate thinduna kauthoami mungkhai ama muk leiraga gate to tamna hangtorei hai
ꯑꯗꯨꯕꯨ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗꯗꯤ ꯆꯤꯡꯅꯕ ꯌꯥꯕꯗꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏ꯫ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯗꯤ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯀꯅꯥꯅꯣ ꯍꯪꯕꯗ ꯃꯆꯥꯅꯨꯄꯤꯅꯤ ꯁꯨꯇꯤ ꯂꯩꯕꯒꯤ ꯁꯤꯗ ꯂꯩꯕꯅꯤ ꯍꯥꯏꯗꯅ ꯈꯨꯝꯃꯛꯏ꯫ ꯁꯨꯝꯅ ꯏꯃꯥ ꯕꯕꯥꯁꯨ ꯀꯩꯅꯣ ꯈꯔ ꯌꯦꯡꯁꯤꯜꯂꯝꯃꯒ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯑꯩꯅꯁꯨ ꯐꯣꯟꯗ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯪꯕꯗꯁꯨ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯂꯩꯀꯥꯏ ꯃꯤꯅ ꯍꯥꯏꯖꯟꯕ ꯑꯣꯏꯔꯝꯒꯅꯤ, ꯑꯩꯈꯣꯏ ꯆꯠꯂꯨꯕꯗꯗꯤ ꯀꯔꯤꯃꯠꯇ ꯇꯧꯍꯧꯗꯦ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ, ꯏꯆꯟꯅꯨꯄꯤꯁꯨ 12 ꯂꯣꯏꯁꯤꯜꯂꯒ ꯀꯔꯤ ꯄꯥꯝꯃꯤ ꯍꯪꯕꯗ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯄꯥꯝꯃꯤ, ꯀꯣꯂꯦꯖ ꯀꯥꯅ ꯇꯧꯕ ꯌꯥꯕ ꯇꯧꯔꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯉꯣꯟꯗꯁꯨ ꯗꯗꯥ ꯍꯥꯟꯅꯗꯤ ꯗꯣꯛꯇꯔꯁꯤ ꯌꯥꯝꯅ ꯄꯥꯝꯃꯝꯕꯅꯤ, ꯑꯗꯣ ꯑꯩꯒꯤ ꯀꯣꯛꯁꯤꯒ ꯀꯌꯥ ꯆꯥꯟꯅꯔꯔꯣꯏ, ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯁꯨꯝ ꯄꯥꯕꯗꯨꯁꯨ ꯕꯣꯔꯤꯡ ꯆꯨꯏ ꯇꯜꯂꯤ, ꯑꯗꯨꯅ ꯑꯩꯒ ꯆꯥꯟꯅꯕ ꯑꯃ ꯑꯣꯏꯅ ꯌꯦꯡꯖꯔꯒꯦ ꯍꯥꯏꯔꯛꯏ꯫ ꯁꯨꯝꯅ ꯃꯥꯁꯨ ꯀꯣꯂꯦꯖ ꯀꯥꯔꯦ꯫ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯏꯟꯇꯔꯟ ꯄꯨꯕ ꯍꯧꯔꯛꯄ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯃꯪ ꯑꯁꯤꯗ ꯏꯕꯣꯛꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯎꯕ ꯍꯧꯔꯛꯏ꯫ ꯑꯃꯨꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯒꯤ ꯏꯕꯣꯛꯅ ꯋꯥꯔꯤ ꯍꯦꯛ ꯂꯤꯕꯤꯈꯤꯕ ꯃꯇꯧꯒꯨꯝ ꯍꯔꯥꯎ ꯎꯒꯅꯤ, ꯑꯗꯨꯒ ꯑꯃꯨꯛꯅ ꯌꯥꯝꯅ ꯁꯥꯎꯅ ꯎꯏ꯫ ꯌꯨꯝꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯅꯣꯃ ꯍꯥꯏꯅꯤꯡꯕꯒꯨꯝ ꯎꯍꯜꯂꯤ꯫ ꯑꯩꯅꯁꯨ ꯏꯃꯥꯗ ꯏꯃꯥ ꯏꯕꯣꯛꯇꯣ ꯌꯥꯝꯅ ꯇꯣꯏꯅ ꯎꯏ, ꯌꯨꯝꯗꯨꯗ ꯀꯔꯤ ꯊꯣꯛꯄ ꯌꯥꯎꯒꯦ ꯍꯪꯉꯛꯑꯝꯃꯤ꯫ ꯏꯃꯥꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯈꯨꯝꯃꯛꯏ꯫ ꯑꯩꯅ ꯏꯃꯥ ꯍꯟꯗꯛ ꯃꯪꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯨꯕꯗ ꯏꯃꯥꯅ ꯍꯦꯔꯥ ꯃꯀꯨ ꯃꯪ ꯑꯣꯏꯔꯝꯒꯅꯤ, ꯅꯕꯣꯛ ꯎꯏ ꯍꯥꯏꯔꯤꯗꯨꯗꯤ ꯇꯔꯄꯣꯟ ꯃꯇꯝꯅꯤ, ꯎꯁꯣꯞ ꯀꯠꯄꯁꯤꯗ ꯅꯪꯁꯨ ꯌꯥꯎꯍꯟꯅꯤꯡꯕꯒꯤ ꯎꯕ ꯑꯣꯏꯔꯝꯒꯅꯤꯗ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯏꯃꯥ ꯆꯍꯤ 2 ꯍꯦꯜꯂꯦ ꯌꯨꯝꯗ ꯊꯣꯔꯛꯇꯕ, ꯍꯟꯗꯛꯇꯤ ꯎꯁꯣꯞꯇꯣ ꯌꯥꯎꯅꯕ ꯊꯣꯔꯛꯀꯦ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯌꯥꯗꯦ ꯀꯨꯏꯗ꯭ꯔꯦ ꯅꯪꯒꯤꯗꯣ ꯂꯣꯏꯒꯗꯕ, ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯗꯣꯏꯁꯤꯗꯤ, ꯄꯨꯔꯥ ꯂꯣꯏꯁꯤꯜꯂꯒ ꯑꯣꯏꯅ ꯊꯣꯔꯛꯄꯅ ꯐꯩ, ꯃꯤꯅ ꯗꯣꯛꯇꯔ ꯀꯧꯒꯗꯕ ꯈꯤꯇꯪꯗ ꯉꯥꯏꯔꯦ ꯍꯥꯏꯔꯛꯏ꯫ ꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯃꯒ ꯑꯩꯁꯨ ꯐꯣꯟꯗꯣ ꯑꯗꯨꯝ ꯊꯝꯅꯔꯛꯑꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯍꯥꯏꯕꯗ ꯑꯥꯗ ꯂꯩꯍꯧꯔꯤꯕ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯌꯨꯝ ꯑꯗꯣ ꯕꯦꯟꯗꯔ ꯑꯣꯜꯂꯦ, ꯂꯩꯀꯥꯏꯅ ꯌꯥꯝꯅ ꯁꯥꯎꯅꯔꯦ ꯍꯥꯏꯗꯅ ꯕꯕꯥ ꯏꯃꯥꯗ ꯐꯣꯟꯗꯣ ꯄꯨꯛꯇꯧꯗ ꯇꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯃꯣꯏꯗ ꯁꯨꯝꯅ ꯍꯥꯏ, ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗꯗꯤ ꯀꯔꯤꯁꯨ ꯇꯧꯍꯧꯗꯦ, ꯅꯣꯏꯅ ꯍꯥꯏꯗꯣ ꯑꯩ ꯊꯥꯖꯗꯦ, ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨꯗꯤ ꯂꯩꯍꯧꯏ, ꯑꯗꯨ ꯀꯔꯤꯁꯨ ꯀꯥꯏꯒꯗꯕꯗꯤ ꯃꯥꯟꯗꯦ꯫ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯑꯃꯨꯛ ꯑꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯌꯨ ꯕꯦꯟꯗꯔ ꯑꯗꯨꯗ ꯁꯦꯕꯥ ꯇꯧꯅꯕ ꯊꯝꯕ ꯅꯨꯄꯤ ꯃꯆꯥꯅꯤ, ꯊꯥꯖꯗ꯭ꯔꯒ ꯅꯣꯏ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯂꯥꯛꯎ, ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡꯗ ꯑꯗꯨꯗ ꯑꯗꯨꯝ ꯈꯪꯉꯅꯤ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯁꯨ ꯑꯥꯗꯒꯤ ꯐꯣꯟ ꯃꯅꯝ ꯇꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯊꯥꯁꯨ ꯌꯥꯝꯅ ꯁꯥꯔꯛꯑꯝꯃꯤ꯫ ꯏꯃꯥꯗꯁꯨ ꯕꯕꯥꯅ ꯋꯥꯔꯤꯗꯣ ꯇꯝꯃꯨꯕꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯆꯠꯂꯨꯔꯅꯨꯗ ꯅꯍꯥꯟ ꯐꯖꯅ ꯆꯠꯂꯨꯕꯗ ꯀꯔꯤꯁꯨ ꯇꯧꯍꯧꯗ꯭ꯔꯤꯗꯨꯗꯤ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯑꯗꯣ ꯃꯣꯏꯅ ꯍꯥꯏꯕꯗ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯑꯃꯨꯛꯇ ꯂꯥꯎ ꯑꯗꯨꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯂꯥꯎ ꯍꯥꯏ, ꯑꯩ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯑꯃꯨꯛꯇ ꯆꯠꯄ ꯇꯥꯔꯦ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯃꯇꯧ ꯁꯨꯝ ꯇꯧꯗꯅ ꯕꯕꯥꯅ ꯊꯥꯡꯖ ꯅꯨꯃꯤꯠ ꯉꯥꯏꯔꯒ ꯃꯃꯥꯟꯅꯕ ꯑꯃ ꯄꯨꯔꯒ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯌꯨꯝ ꯑꯗꯨꯗ ꯍꯥꯏꯊꯔꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯗ ꯕꯕꯥꯗꯤ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯅꯍꯥꯟꯗꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯔꯛꯄꯗꯨ ꯃꯗꯨꯃꯛ ꯃꯐꯝ ꯑꯗꯨꯗ ꯌꯨ ꯕꯦꯟꯗꯔ ꯍꯥꯡꯗꯨꯅ ꯂꯩꯔꯛꯑꯝꯃꯤ꯫ ꯕꯕꯥꯗꯤ ꯃꯗꯨ ꯎꯕꯗ ꯁꯥꯎꯗꯨꯅ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯕꯕꯥ ꯎꯕꯗ ꯃꯣꯏꯁꯦ ꯄꯥꯈꯠꯂꯛꯑꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯃꯣꯏ ꯑꯅꯤꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯑꯝꯃꯤ꯫ ꯀꯩꯗꯧꯕꯩꯅꯣ ꯅꯣꯏꯅ ꯌꯨꯝ ꯁꯪꯉꯣ ꯍꯥꯏꯔꯒ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛꯁꯦ ꯇꯧꯔꯝꯃꯤꯗꯤ, ꯅꯣꯏ ꯍꯌꯦꯡꯗꯒꯤ ꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯕꯕꯥꯒꯤ ꯋꯥꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯈꯨꯝꯃꯛꯏ ꯍꯥꯏ, ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯗꯤ ꯃꯐꯝꯁꯦ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯇꯣꯔꯤꯕ, ꯅꯣꯏꯅ ꯂꯩꯌꯨ ꯆꯠꯂꯨ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯇꯧꯒꯗ꯭ꯔꯣ, ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯈꯤꯅꯤ ꯈꯨꯝꯃꯛꯏ꯫ ꯕꯕꯥꯅꯁꯨ ꯃꯗꯨꯗ ꯁꯥꯎꯗꯅ ꯅꯣꯏ ꯀꯌꯥꯝ ꯐꯥꯎꯒꯦ ꯍꯥꯏꯗꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯀꯂꯥꯗꯨ ꯄꯥꯏꯔꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥꯗꯨꯁꯨ ꯌꯨ ꯈꯔ ꯉꯥꯎꯔꯝꯕꯒ ꯑꯗꯥꯏꯗ ꯂꯩꯔꯝꯕ ꯊꯥꯡ ꯑꯃꯅ ꯕꯕꯥꯁꯦ ꯊꯤꯟꯖꯜꯂꯛꯏ꯫ ꯕꯕꯥꯁꯨ ꯊꯥꯡ ꯑꯗꯨꯅ ꯃꯕꯨꯛꯇ ꯌꯨꯡꯉꯒ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯂꯦꯛꯊꯈꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯒꯤ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯆꯦꯟꯅꯈꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯆꯦꯟꯈꯤ ꯍꯥꯏ꯫ ꯕꯕꯥꯒ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯌꯨꯝꯗ ꯐꯣꯟ ꯇꯧꯔꯛꯇꯅ ꯀꯀꯥ ꯍꯣꯏ ꯏꯃꯥ ꯍꯣꯏ ꯃꯣꯏꯁꯦ ꯈꯨꯗꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯕꯥꯗꯤ ꯀꯟꯕ ꯉꯝꯈꯤꯗꯦ꯫ ꯏꯃꯥꯁꯨ ꯑꯣꯛ ꯈꯣꯡꯅ ꯀꯞꯄꯛꯑꯝꯃꯤ꯫ ꯑꯩꯉꯣꯟꯗꯁꯨ ꯈꯨꯗꯛꯇꯗꯤ ꯄꯥꯎꯗꯨ ꯇꯝꯃꯛꯇꯦ꯫ ꯀꯀꯥꯁꯨ ꯁꯥꯎꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯣꯏꯊꯤ ꯊꯤꯔꯒ ꯄꯨꯂꯤꯁꯇ ꯁꯤꯟꯅꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯃꯇꯝ ꯑꯗꯨꯗ ꯃꯪꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯕꯕꯥꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯇꯣꯏꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯪ ꯑꯁꯤꯗ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯌꯨꯝꯗ ꯍꯜꯂꯛꯑꯣ ꯍꯥꯏꯗꯅ ꯌꯥꯝꯅ ꯇꯣꯏꯅ ꯀꯧꯔꯛꯑꯝꯃꯤ꯫ ꯕꯕꯥꯒꯤ ꯑꯁꯇꯤ ꯅꯨꯃꯤꯠꯇ ꯏꯃꯥꯅ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯇꯝꯃꯛꯏ꯫ ꯑꯩꯗꯤ ꯃꯗꯨ ꯇꯥꯕꯗ ꯑꯣꯛ ꯈꯣꯡꯅ ꯀꯞꯈꯤ꯫ ꯑꯩꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯗꯁꯨ ꯑꯩꯅ ꯌꯥꯝꯅ ꯋꯥꯔꯧꯔꯛꯑꯝꯃꯤ꯫ ꯀꯩꯗꯧꯕꯒꯤ ꯑꯩꯉꯣꯟꯗ ꯇꯥꯛꯇ꯭ꯔꯤꯅꯣ, ꯑꯩ ꯑꯥꯗ ꯂꯩꯇ꯭ꯔꯒꯁꯨ ꯌꯥꯏ, ꯏꯄꯥꯅ ꯃꯔꯨꯅꯤ ꯍꯥꯏꯗꯅ ꯑꯩꯁꯦ ꯀꯞꯄꯛꯑꯝꯃꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯑꯩꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯅ ꯋꯥꯁꯛꯑꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯁꯦ ꯗꯣꯛꯇꯔ ꯇꯝꯕꯁꯨ ꯁꯦꯟ ꯆꯪꯅ ꯇꯝꯃꯨꯔꯒ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯣꯏꯁꯤꯜꯂꯝꯗꯦ꯫ ꯑꯗꯨꯅ ꯌꯨꯝꯗ ꯑꯣꯏꯅ ꯑꯩꯁꯦ ꯂꯩꯔꯛꯑꯝꯃꯤ꯫ ꯑꯥꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯑꯩꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯈꯤ꯫
aduna imada ina sumna hai ima noi sida leigedi leyu aide aada leirurani akoina agi mafam adu thadumduna lakpadagi ni ngasi tariba dasasi aduna aide aada leirurani hairubada imana su ibungo adudi akoi puna aada leirurasi lekai mina su yumado hangna thamba dungaite aduna sidokhrani su hairabani aduna akoi puna aada leirurasi napa su leitre akoina sida leirubagi mathau tadre khumai madudagi imaga akoi puna kungangi yumado phajana muk semjalaga aduda puna leirunaba lai aada thaina aiga pulamba imanaba mayam amasu lai moina so ingonda sumna hairakpa yauki bai noina amuk adugi yum aduda leirunaba lai du kizadro nangsi hai haidana lanadi laugano noi babana hek leikidabaga yum adu yamna tamnai hainai noigi get mapa daida musi nupa ama dum lepaga leiba ui hainai adubo ama matheng numidang thengna yumda halakpa mina haibani aduna noigi yum aduda leibada section leyu haibirai aina sum aduda sumna khummi karisu tawroida khoigidi masi yum masengbani aduna karisu khande hairami mafam aduda khoina leiba haurakpada yamna kiba thodok khara thengnaba haurai numidang se khoi mung manung pulap tumkhraga mapandagi aise mi mana dum kauthorai aise thoga yenguraga suge thungal adomda mi ma lepamaga hekta mangki aduna aise sada mafam aduda tawrido karino khanbada matha sarami wafam adu aina ima isa nupida su haidoamde nongmade isa thabama chathoke thorakpada ima na engonda wa ma hodorai ibungo nang imaga wari mata sasi haidai aina su kari wari no ima hangami madude imana sumna haidai yumse khoi pungkoi kuina leiba ngamgadaba mande napagi mathwai mamira kaino khangdaba ma yum asigi koibada kocha chatuna leiba ma imana tatana thengnare masinoida imana haidabani ado khoi hujik kamdausige hojikti imagi watana phamsi sana oire hairaki imagi waduda idi punga kheknai makhata na ina mo imada sumna khummi ima idi madu ai tarak khanbani imada su tawra boire ai sune ima ahing nongai misik mira khon tanaraktraba matamda mapandagi ibo kanagumba bana hekta kauthorai thuragana ima thungan gate mapa saiwaida mi ma lepamaga hekta mangki aina khanbada masi babagi mathwai mami mali ima babana mafam asida laikhidraba matung noi yum masida laiting khuram thokiba karisu tawkhidabra hangami maduda imana su sumna khumai madumadi karisu tawkhidre ima su napa laikhidabagi maisakna ngauduna adumadi khangaudre khumai aina somok makhata ne ima adudi yumse yamna thuna maiba maibi tawraga laitina mukta khairam thoksi adu natragadi yumse kari nomade dum tawraga laikhini ado ima ai asai phawda thaba mata saluke ai halaga muktanarasi hairami imana somuk phare phare ado nang kharangan nadi halau thengna halakanu hairai numito ise thaba ma saluraga imana ba kharaga mukpuluraba matung yumda halakpada khara thengki aina yumda halakpasida khoigi thungan mapa daida kana gumba amana ise khut khalaga kaurakpadongna khara lapingai dagi aina urami madudagi wakhanda sumna khalli kana no khoi thungan dei bu khut khalaga kauri sina masi ima su mande phare masi changsalaga yengage sumna ise thungal adom da changsalakpada ngasai wai ukhiba du leiramde aisu wakhanda hais kari no ni tawribo mong sibo khanna aiche yumda dum sangai imana soibu ngai ra leirami imada soina wari do tammi ima ina huje khalakpada thunganda mi amana aibo khut khalaga kaurakpadongna tawi adu waina changsalakpada di kanamta di leiramde hairami imana su ibungo nasado mayok thokse imana nang kakau huso hayeng sidala u kaukrabani aduga moiga puna wado tanarasi hairai sumna numitugi nonghengan baga kakau huso lakpirami imana kakada wari do tambada kakana itema dudi maiba maibina tawdragadi yararoi ai handak hapta sigi manungda maibra maibira ama puraga laage ngasi hayengde ai thabak khara silli hairai adumaina kakado wari khara sanarmaga dum hankhre numitugi ahing nongya yaduda su isanupi se mamangda baba kauramaga ai kanano mana kaure hairamaga angang du mapanda yamna thuna senthoki ima gaiga su phamungdagi phukphuk hawgalaga kaidawrage haidana tanarami madude isanupi se mapanda kapaga leirami imana su kaidawrage hangubada angang duna sumna khumai ima baba do mangdala ami baba da mapanda thoro kauthorai adugini haidana khumai ima gaiga so haiped yengne yaduga isanupi bo themduna magi kada pusanbirami numitugi nonghengan badai su maiba maibi thiba kucha salami
ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯁꯪꯗꯦ ꯍꯥꯏꯗꯅ ꯀꯅꯥꯁꯨ ꯌꯥꯕꯤꯔꯛꯇꯦ꯫ ꯅꯨꯃꯤꯗꯥꯡꯗꯣ ꯏꯃꯥꯅꯦ ꯏꯆꯟꯅꯦ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯤꯉꯩ ꯃꯄꯥꯟꯗ ꯕꯕꯥꯒ ꯈꯣꯟꯖꯦꯜ ꯆꯞ ꯃꯥꯟꯅꯕ ꯑꯃꯅ ꯋꯥ ꯉꯥꯡꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯇꯥꯔꯤꯕ ꯃꯈꯣꯟꯁꯤꯕꯨ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯏꯃꯥ ꯈꯪꯗꯦ ꯕꯕꯥꯒꯤ ꯈꯣꯟꯖꯦꯜ ꯃꯥꯜꯂꯤ, ꯑꯩ ꯊꯣꯛꯎꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯉꯥꯏꯈꯣ ꯊꯣꯛꯎꯅꯨ ꯍꯧꯖꯤꯛꯁꯤ ꯅꯨꯃꯤꯗꯥꯡꯅꯤ, ꯆꯥꯛꯁꯤ ꯆꯥꯕ ꯇꯣꯛꯑꯒ ꯐꯃꯨꯡꯗ ꯆꯪꯅꯔꯁꯤ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅ ꯊꯣꯛꯈꯤꯅꯣ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯊꯣꯛꯇ꯭ꯔꯦ, ꯆꯥꯛ ꯇꯣꯛꯑꯒ ꯑꯗꯨꯝ ꯐꯃꯨꯡꯗ ꯆꯪꯂꯤ꯫ ꯑꯍꯤꯡꯗꯨꯁꯨ ꯑꯗꯨꯝ ꯕꯕꯥꯒꯤ ꯈꯣꯟꯖꯦꯜꯗ ꯃꯤ ꯑꯃ ꯇꯞꯅ ꯇꯞꯅ ꯃꯔꯨꯡ ꯃꯔꯨꯡ ꯁꯣꯟꯕ ꯃꯈꯣꯟꯁꯦ ꯑꯗꯨꯝ ꯇꯥꯔꯛꯑꯝꯃꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯀꯀꯥꯅ ꯃꯥꯏꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄꯤꯔꯛꯑꯝꯃꯤ꯫ ꯃꯥꯏꯕꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯃꯨꯟꯅ ꯌꯦꯡꯉꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯃꯍꯨ ꯃꯌꯥꯏ ꯈꯔ ꯀꯜꯂꯤ, ꯑꯗꯨꯒ ꯂꯩꯈꯤꯗꯕ ꯊꯋꯥꯏ ꯑꯃꯅꯁꯨ ꯑꯗꯨꯝ ꯌꯦꯠꯂꯒ ꯂꯩꯔꯤ, ꯅꯣꯏ ꯂꯩꯕꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯁꯤꯗ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯏꯃꯥꯁꯨ ꯀꯞꯄꯛꯑꯝꯃꯤ꯫ ꯃꯥꯏꯕꯗꯨꯅ ꯐꯖꯅ ꯊꯧ ꯇꯧꯕꯤꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯕꯕꯥꯒꯤ ꯃꯊ꯭ꯋꯥꯏ ꯃꯃꯤꯗꯨꯁꯨ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯇꯤꯜꯂꯨꯅꯕ ꯂꯥꯏꯇꯤꯟ ꯐꯖꯅ ꯈꯣꯏꯔꯝ ꯊꯣꯛꯄꯤꯔꯛꯑꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯈꯤꯕꯗꯒꯤ ꯏꯃꯨꯡꯁꯦ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯐꯪꯖꯔꯛꯑꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯅꯨꯄꯤ ꯊꯤꯖꯔꯦ, ꯏꯃꯨꯡꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯖꯔꯦ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫